khutlai paiba shingna Snipper shijinnaduna Special Commando Unit ki SP Th Krishnatombi hatnaba hotnarakhre laibak phabadagi shamna da hinghoure thaudo asigi matangda preshna phangba pawmagi matung ina ngasi numidangwairam pung 5:30 kar helak paduaida Special Commando Unit ki SP Th Krishnatombi mahaki escort singa loinana More Hospital da leiba RAF personnel singi awarapa sing yengsin basatki matam ikan kanadana pung 5:50 rom tabaduaida More ward number 7 chawang pai chingthak lomdagi SP Th Krishnatombi tamna Snipper nomai maru ama khanghaudana kaplakibani hairi laibak phabadagi nomai maru adu SP Th Krishnatombi da panbagi mahuta walda oina pankibani nomai kaplakle hek khangbaga SP masamak amadi security escort sing position lauduna alert laiki SP Th Krishnatombi da atamnana attack chatharakle haibagi paw hek phangbaga ahen ba stat security force More Hospital da thomjinaki haina pausina makhatari Panba yabadi numit kharani gi mamangda social media da viral chatkiba video amada Kuki marol lonba masakhangdaba myoi anina wireless set da Special Commando Unit ki SP Th Krishnatombi yauna maite officer ahum sniper na kapaga halu haina wari sanakiba laikrabani